ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯃꯁꯤ ꯁꯤꯐ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯃꯥꯔꯀꯦꯠꯁꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯑꯃꯁꯨꯡ ꯗꯤꯖꯤꯇꯦꯜ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯗ ꯑꯩꯈꯣꯏ ꯆꯪꯉꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯁ꯭ꯀꯤꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯥꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯊꯣꯛꯄ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯁꯤꯡ ꯑꯩꯈꯣꯏ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯟꯂꯨꯝ ꯑꯦꯟ ꯇꯦꯛꯁꯇꯥꯏꯜ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯔꯤ ꯃꯇꯦꯡ ꯄꯤꯕ ꯌꯥꯕꯒꯦ ꯀꯔꯤ ꯃꯇꯦꯡ ꯄꯤꯔꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄ꯭रोग्राम ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯆꯕꯅꯤ Sajibu Cheiraoba lakpaga iroinana lamdam asigi weaver artisan singna puthokpa potlam sing miyamda phanghanabagi pandamda numit mangani chupna chathagadaba anisuba Sajibu Textile Expo ngasidagi haukhre Textile Expo asi Directorate of Handloom and Textiles Manipur gi meeting makhada MS Surjadeva Handloom and Handicraft Cooperative Society amadi Panthoibi Weaving Collection Center Sagolban Maino Lerag na sinduna Sagolban Maino Lerag Machin Multipurpose Community Hall da pangthokli Sajibu Textile Expo aduga mari lenana Directorate of Handlooms and Textiles ki Deputy Director Handlooms Thokchom Basantana State asigi singthaningai oiriba Handlooms amadi Handicraft ki pothok sing asi State asigi mapan amadi atopa leibak singde yamna henna pamnarakli Handakta pangthokiba Manitex tasu mapalgi leibak tara taruktagi lakhiba mihut singna state asigi handloom amadi handicraft ki pothok singi order kaya piramba leire maramaduna hauziki matam asida traditional market khakta damit yeng thambagi mahutta global market thiba amadi digital modernization damit yeng thamba matam oire haiki Expo adugi matangda MS Surjadeva Handloom and Handicraft Cooperative Society ki proprietor and Anitana Expo asi lamdamasida leiriba weaver artisan singna puthokliba khutsa haibagi pothok singi market thibaga loinana Sajibu Cheiraoba gi mangoinana nupi oibi singna mabung maupwa amadi yumgi miyoi singda khudol tamgadoriba potlam sing phanghanbani haina phongdokhi Expo hongdopagi thoram adada handloom and handicraft kamari lenaba miyoi sing amadi miyoi kayana saruk yakhi ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯁꯦ ꯃꯁꯤ ꯁꯤꯐ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯕꯦꯜ ꯃꯥꯔꯀꯦꯠꯁꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯑꯃꯁꯨꯡ ꯗꯤꯖꯤꯇꯦꯜ ꯃꯣꯗꯔꯅꯥꯏꯖꯦꯁꯟꯗ ꯑꯩꯈꯣꯏ ꯆꯪꯉꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯁ꯭ꯀꯤꯜ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯥꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯤ ꯃꯄꯥꯟ ꯂꯝꯗ ꯄꯨꯊꯣꯛꯄ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁꯥ ꯂꯣꯟꯁꯥꯒꯤ ꯌꯪ ꯖꯦꯅꯦꯔꯦꯁꯟꯁꯤꯡ ꯑꯩꯈꯣꯏ ꯐꯤꯁꯥ ꯂꯣꯟꯁꯥꯗ ꯇꯧꯖꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯕꯨ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯍꯦꯟꯂꯨꯝ ꯑꯦꯟ ꯇꯦꯛꯁꯇꯥꯏꯜ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯅ ꯑꯃꯁꯨꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇꯦꯛꯁꯇꯥꯏꯜ ꯒꯣꯔꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯀꯔꯤ ꯃꯇꯦꯡ ꯄꯤꯕ ꯌꯥꯕꯒꯦ ꯀꯔꯤ ꯃꯇꯦꯡ ꯄꯤꯔꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯄ꯭रोग्राम ꯑꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯏꯅꯣꯒ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯆꯕꯅꯤ ꯃꯤꯇꯩꯒꯤ ꯏꯌꯣꯡꯗꯒꯤ ꯁꯥꯖꯕ ꯈꯨꯗꯩ ꯏꯅꯐꯤ ꯐꯅꯦꯛ ꯐꯩꯖꯣꯝ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯄꯨꯊꯣꯛꯆꯔꯒ ꯈꯤꯇꯪꯗꯁꯨ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯉꯁꯤ ꯑꯁꯤ ꯁꯤꯟꯖꯕꯅꯤ ꯐꯤꯁꯥꯕꯤꯁꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯕ ꯄꯤ ꯅꯍꯥꯟꯃꯨꯛꯀꯤ ꯄꯨꯊꯣꯛꯇꯒꯤ ꯍꯟꯗꯛꯅ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯅꯨꯃꯤꯠ 5ꯅꯤ ꯆꯠꯊꯖꯅꯕꯁꯦ ꯑꯩꯈꯣꯏ ꯍꯣꯠꯅꯖꯕꯅꯤ